Mango fruit tea itu tak ni sedih tu. 这现在유공량 파도 보다. 유공량 파도 해봐. Kau beli ya? 짜ning 아이템 되죠. 이제 뭐도 보이네. Sembel ke? 아두디 싸나 되다. Hop tu dah lah. Tahu ini jangan gini kau. Yang jauh dah lah, minum jauh dah lah. 싸우게 삼아 싸. Jadi lah. 링을로 그냥. 안팀. 링을로 링을로. Tinggal kan minum tu pun ni sih lah. 호구 더 많이 내가. Ngasi DFO diribab ilangbam nirmalana sillaga ahoigi district administration adagi district police adagi forest ki team mayam yaga van mahotsav forest festival siga mari le na hoi mass tree plantation ama organize tawni madu handaki team ase a tree in the name of mother hayune hay aduna mother jina hay jina care lobodo adugi damakta haybane aduga masigi occasion asida aina haining bazi akogi district asigi maroiba department district administration police aligi forest ahom je punna lakpa adugu maina ngasai tree ama plant to wusido aina tree si khatang ude tree sigi mathakra tree sida tongdoiba uchek mana chagadoiba tin ngasai whole ecosystem amaga interdependent oiba adugi meeting da aina oi adugu maina jiribam dasu akoigi jat mayam ama makhal jati mayam taminaba aduna mayam asi amaga mateng pangnaraga nungsi chanana santi oina laiminaba madu aina asa tawi वही